Sanaleba Poxi the Pongba, Pongtang Hana Tamzaram, Abdullah Hat the Sienabene have Mui Tarufari Hadi. Arong Kunzao Makagi Impal Turel Marilda Sibak Sang Funky Ba, Kori Mayum Abdullah Mui Krana, Loktuna Hatpani Hine Singnaba Nupiani Yauna Mui Taru, Lelong Police Station Gitim Mamana Fakre, Makoi Ingasi Tawal District Court put Hoklava Tunga Numitarani Police Custody Rima Loktakre. Miarasigi sab sabon langzin putona bagi damak pulis na wang pahang na paraba miwi taruki manung da yauri ba nupi ani edudi kaibung sansabi perektagi Mrs. Tabasum sekunya matu apupu giming MD hakim amasum lilong nungai digi Mrs. Razina begam sekun trakamanga mapura bigiming Mazibur Raham kawi atopa nupa mari edudi lilong nungai digi MD Muzibur Rahman sedi fugatret apupu giming laikhidraba Rafiudin Yaripok Ningtaunai digi MD Boxer Sekun Mapan Apopu Gaming Yusuf Ali Yaripok Ningtaunai digi Saji Sakhan Sekun Nipan Apopu Gaming Hela Lamasum Yaripok Tudihal Mayalekai digi M Tarik Aziz Ka Loina Thasigi Taragatuki Numiyung Mayum dagi Tomina Kibani Makoy Okumna Mahaki Masanu Pab Kidnap the Wikre Amasum MD Mazibur Rahman Kaubalilong Nungai the Labor Mueshibu Yumna Fazilaga Tamle Haina Wakalaki Wakana Dugi Matung ina FIR number 32 Clause 5 2022 Lilong PS under Section 341 364 34 IPC Giloina 302 IPC Makada FIR Lokaki Police na case Asigi Maram the Yamnakana Tizilingai Serakta MD Abdullah Arong Nomai Kong Litan Makona Leba Impal to Rail the Gi Sina Panki Maki Haksang and the postmortem Taunana Rimski Mosuri the themkhi Tazabi Abba Mapam digi Pango Pound High Lake Hidrava Abdullah Masum Atopa Mamana Bahumadu Lilong Nungai de Leba Mazibur Rahmangi Yumda Kanga Tonga Saminaki Abdullah Hozi Indian Army Military Hospital Manners on a Tabaktori Bini Matam Kragi Mamana Mahana Tabasum Kobi Police na Paba the Yauripin PS Lorami Saksaba Loira Batunda Tabasum Abdullah na puraga chatkhinaba mayam changduna themkhi Adubu Abdullah na yakhide maduna maram oiraga saunarakpadigi Abdullah bu hatkibani aduga maki thawa yaudraba haksang adu Impal Turel thadakiba oiramba yai adumapu miyat asigi sap langla langjini khangmangamdri police na makhatana mihar asiga mari leinana mi phagadaba watli hairi henasu pawsna su makhatana phongdorakli ngasi Fongi Tuan Tuan Manipuri Sifong Singdigi Amasum Toki Batowa Tok Singdigi Maroebi E Pauxing Kongasaraga Manipur Top Senel Gimakedi Miam Tamzagi Ahanama Isel Express Fongi Maroeba Paukra Operation Satakre Mue Manga Verification the Maklakre Lamdamasi the Palm the Togok Tokana Manipur Police Department Security Section Torankaya Leptana Lokalapagi Sarwamoena Ngasishu Impal West District Police Commando Gitim Singna Kagempali Pantak Amadi Nganapi area coming operations at a creek Nasi Ayuk Pung Tarukagi Horaga Pung Tereka Minute Kun Faba Kagempali Pantak Amadi Nganapi area district Asigi Commando Team Sina Satakiba coming operation Aduda Boragi Yum Yaw Yumta Sa Magataraga Mangada Sangduna Tihum Gitabak Sataki Amadi Yum Singaduda Leramba Bell out Ani Yauna Mioisa Maguhumdrarom Masama Sagi Saktak Se Sing Putohunduna Amamam to Oina verification Sataki Operation Aduda Mipami Pundi Yaukidi Makhatana District Asigi Commando Team Sinanga Sinum Tilpung Maridagi Horaga Marigami Nipu Fawa Impal Mayor Odiba Kalibari Pareng Major Kulamadi Zalal Pareng the operations ataki Operation Aduda Punamiyo Samaga Taraga Manga Rob Pareng left Holaga Amamam to Oina Sakta section Putokanduna verifications at Sataki Amadi Mio Manga Amadi Masagi Sakta se Putopangam the Badigi Makata verification Dama City Police the Kushinakre Hanesu Police the Gipangba Pound so Heidi Atopa Paw Madanamo Zenims Haina Omun Madatin Zang Magasat Manare Yengsin Haningi Children's water labor toilet Basins ising marigama power tadre, Garithampam sing seal hena laubana, Sebari sing laku kinare. Manipur Miam the Singta Nariba Maming Lerabi Impal Iski Porom Pata Labor Zenims Hospital, Lengamadi Hospital Sigi, Director, Kumna Yingsin Badagi, Nasi Quaidigi Nan Hospital Ama Oizarabusumanunda Aswe Bekiana Piktanmana, Hospital Si Hino Amun Bada, Tinzang Bagasat Manare, Maramadun Lenga Amadi Hospital Sigi, Director Na Ahen Mamiying Sanghaningi Haina, Hospital Sida Laying Lako Sina Apple Town Marakli.
Hiram asigi matang na pauksi asina hospital asigi children's ward yengsinba salubada ward asigi lairiba toilet ising pungkang kangduna leiramne layeng balakliba angangi mama singda hangmada karigumba aikoina toilet sangninglavadi staff nurse ki lairiba singda hairaga makoidagi ising lauraga sijinai hairi atho akai toilet sangninglavadi isana isagi ising sinlanglaga thamjai haina paudumnakhi hiramasi matang lairiba hospital gi director na miyeng sanghaningbagi apamba phongdorakli patient ataina phongdorakpada hospital asida gari masa tongduna sebari oina lakpa talle hospital asida gari masa thamphamna gari masa amada lupa kun laure adubu ayuk pung mangadagi numidang pung taruk fawbagini makhatana numidang amuk lakpar sel amuk laure masina anakpada sak lauthok loksingi gari puthok pusin tawrabadi nungthilda lakpagi gari thamada lupa kun numidang sak lauba satpagi halakpada amuk thambagi lupa kun lauba sina gari thamphamgi sel hunbada asoba awaba mayuknare masida natana kolik sampam khutsa hampam bisulsu ising marik ama fawa tadabadagi awaba mayoknare haidi CM nadi anaba layengba nungaina ba haiduna lairaba singidamak CM HD card pividuna miyam nokle haidi adubu anaba shibari lakpa singdi anaba layengba da sangba senpam adumak sangbadagi hospital lakpa tanare so haidi amaramda rims ta lariba gari thampham dadi ayuktagi shibari amana purakpa gari masa ama thamlabasu lupa taradagi hena laude adubu amuk thamkiba aduna yumda sak lauthok loksin thaba amagi satlabasu amuk halakhini hairaga adumak yahali maram aduna jenims ta gari thampham silibasing hospital asigi director na miyeng sambiba loinana children water leiba toilet ta ising phangdabadagi patient singna thengnariba awaba sisu ko khanbina ba sebari singna pauksi isigi kuthang apil torakli makasa tarakpoina to papa mana jun taragom doi fawbra counter affidavit pikhalangnaba high court na Sheikhnurul Hasan na matam pikre tarani thoi suba manipur legislative assembly gi mikhal da mai pakraba khetrigau AC gi MLA Sheikhnurul Hasan gi mirep se pisinbada asweba yauki haiduna ma ki mathakta hanagi MLA Indrajit na tharakiba election petition ga mari Sheikhnurul Hasan gi maike digi counter affidavit jun taragom doi fawbra pikhalangnaba nauna matam thakre High Court of Manipur gi Justice MB Muraliner gi single bench ta ngasi makha taba hearing satharaba matungda Sheikhnurul Hasan gi counter affidavit adu June 13 da file tawraknaba khankhibani Khetrigau Assembly constituency da NPP gi ticket mai paktuna house ACC gi MLA oriba Sheikhnurul Hasan gi mikhalga mari leinana chief electoral officer da pikhalakiba affidavit ta aranba yawbga loinana phongdorakadaba wapum kya phongdokti haiduna magna mai pakibadu satna hanbiganu haiduna Indrajina election petition adu file torakibani election petition adu ga mari leinana April 19 le hearing sathakibaga loinana judge ki maikei gi me kungom de phawgi manungda pakhum piraknaba khankibaga loinana ngasi makha tabi hearing sathakibani ngasi sathakiba hearing adu da petitioner gi council oriba Ajay Pebam respondent number 1 gi council Azman Hussain respondent number 2 gi council Zuno Rahman namasum respondent number 4 gi council S Bishorjit ki wapam justice Muralinder na takhi respondent number 1 2 amasum 4 gi council singna counter affidavit pikhalangnaba gi matam kharaga PB naba matam nirakhi loinana just na June 13 dai fawbra counter affidavit fine tawbi gi matam pibu loinana numit asida makhata bi hearing sathanaba matam lepkhi hainasu paus na phongdorakli makasa tharakpo ena pokna famna phongkiba pawmana imung amada mi ama government ki thabak pinaba scheme na Sikkim da punna sawkhat minabarom da sanction mangam hauri laita lairagi khenaba lehendana satmanaba punsi mai amada hingminabagi pandamda Sikkim government na one families one job imung amada government ki thaba ama haibi scheme na punna sawkhat minabagi mai kairom da sanction mangam hauri All Manipur Working Journalist Union asinduna Manipur gi nupi journalist singi oiba tour program ama oina Sikkim na sakhi tha sigi tang mapan ki horaga numit tare ni gi oiba khongsat aduda Sikkim gi developments ama Sikkim gi miyam gi punsi maril na singba gi matangda tongan buwafam kya kham rakhi maru oina North East state singi manungda apikpa population sarona lak tare rom tamak oidiba Sikkim da thoidok hendona singthani oiba thabak kya ta hori imung khudima government ki thabak tawba mi amamam lehnanaba scheme asina lairaba imungda thoidok hendona kanaba pibangami scheme asina imung amagi mi amada government ki thabak pi gedoriba do contract ni
हाइरिबि स्कीम असी बजेट हापतुना थबक ओइना पाइखटपा हौख्रे एलिजिबल ओइबा नहा मना दरबार ओइबा से सांग सुना योंदुना रेवेन्यू ऑफिस ता पिखलकदबनी करिगुम स्कीम असी मी अमना लाना सिजनबा मतमना डिस्क्वालीफाई ओइबा मसुम लोगी मतुंगिन आपको सेराक पिगनी हाबिगे अकनबा नियम अमसु लई हादि स्कीम असी हौजिक फावबगी ओइना सिक्किम खक्तदा अहानबो ओइना सनरि